Manipur Miyam ge apunba kholau puduna chatkadaba Manipur Kanba Khongchat sougatminnasi haina Committee of Civil Society kangleipak CCKS na thadorakpa cherol amana khanghalakle cherol aduna makha taraduna hai loilam lenga ke fatraba thausil kayam mathang manau naina chatharaktuna kanglu furup kayana khundaba iramdam Manipur asigi miyam ge apunbagi ihobu ethnic nationalism lomda puthaduna Kanglup Maselgi ethnic identity gi oiba langda tuhankre India lenga ki kuthangda foreign missionaries kaya changsilaktuna Manipur gi Kanglup furup kaya da masa masagi lol nat chatna lonchat amadi lam kannana ba ethnic politics to haina su kamsinduna Kanglup furup dimakta khundaba iramda Manipur bu machet kaya thokna tugaina ba honabada leptre asumna apunbagi kholau lauramba miyamgi senglaba wakhalon kaya bu singkup sana tugaiduna akhoigi apunbagi ihobu internal contradiction onthokuna furup masel ayobi thakta yengthina ba haibado oire pumnamak asi iramdam asina leibiriba ireicha yelho furup pumnamakta amato oina punsinduna thengnamina ba mathau tai loinana wakhaleitana khanthaminaduna pumnamak tumna mangmin nagadaba saraulang asidagi nanthoknanabagi mathau tare haina Committee of Civil Society kangleipak ki maikaidagi su thamlakle iramdam Manipur bu machet tana thugaigadaba thausil thaurang amata lamdam asigi miyamna yade haiba mayolengakta khanghalakibagi dama kokomina sinduna January 13 da pangtokadoriba Manipur Kanba Khongchat asida CCSK amadi masiga chatminariba loopsing maruoina UNACU AMYPCO KAPFA kakil Chituwa WWOK Nilak KWWA Suk UCSK su saruk yagani loinana lamdam asida leiriba kanglu furu pumnamak amade tongan ba sinfam da lebiriba irei cha pumnamak su khongchat asida saruk yabiu haina appeal torakli